Arambai News Guwahati Tamithilongi Pau Tabidibasingbu Ihan Hanbumuktada Chingangbam Susitrani Kurum Jari. Hozingasi Samlapa Maripa Pausing Lobirase. Assamda Manipuri Medium School Hinghandabagi Pandamda Ngarang MLPCC Manipuri Language Protection Coordination Committee Amadi Mahiroi Loop Amsugi Mute Singna Punna Chatminaduna Lakliba January Kunithoi the Pangthokadoriba Manipuri Medium School Singi LP Mari Subam di Manga Suba Thaki Mahiroi Shingi Wahang Pakum Hidanabagi Thoram Sigidamak Oza Singamadi Mahiroi Shinga Haktinana Unakre. Binakandi Maikiromda team ama amadi sonai Maikiromdana atopa team ama habidi punna team ani semduna school khudimakta chatki. Binakandi team na ahanbada chani ga kunmanga number Singerbon NLP school dagi horaga Dolugram, Munsirgram, Hazarigram, Singerbon, Binakandi amadi Konjing Lekai oza amadi Mahirui Shinga unaki. Aduga Sonai Timna, Madan Kulbati School, Dhansri NLP School, Irom Tonu Leima LP School, Jorakhul, Chandpur, A Radhe Manipuri MU School, Amadi Kamleshwar High School gi Oza Singh Amadi Mahiroi Shinga unaki. School Kharadadi class matamda school hanglamdaba loinana Oza Kharasu Suti Lauduna School Karak Lamdaba Tengnaraki. Ngasi phawda hidanaba sigidamak Manipuri Medium School Taradagi Mahiroi Nipukaki Maming Pikhalakle Hairi. Sanamahi Sports Academy Khoire na Sinduna Numid Humni Chupna Chathagadaba All Assam Sepak Takraw Competition English Ingani Kulhumdoi Ngarangdagi Dut Patil Part 4 Khoiren Kasar Assam da Hogdokre. Hogdopagi numidasida Nitya Bhushan De Director APDCL na Chief Guest Amadi Elangbam Sunil President Sanamahi Sports Academy RK Sanahal Vice President All Assam Sepak Takraw Association Dr. Rumi Nath ex MLA Borkholana Chingbam Yoisingna Guest of Honor Singoina Daista Famki. Assamgi Silchar Medical College Forensic Medicine Department Associate Professor Oina Leiriba Dr. Yengkhom Nungsiton Hokiba January gi Chaitha Mari Yumsakesa Numita Department Asigi Professor Oina Thabak Paikre. Mahag ing kumza lisingani tareta Silchar Medical College Register Oina Thabak Changki. Tungda Department Asigi Assistant Professor Amadi Associate Professor gi Pham Purambadagi Handak Professor Oina Promotion Panglakibani. Panbayabadi Mahakna Assamgi Medical College Singda Professor gi Pham Paiba Ahanba Meiti Machani. Dr. Yengkhom Nungsiton Ing Lisingamaga Chamapan Humbudra Humdoida Silchar gi Manakta Leiba Borkhola da Poke. Apokpa Leikidraba Yengkhom Amrendra Pore Apokpa Marupki Thobuba Oirame. Apokpina Leikidrabi Tokchom Ningol Projesori Dr. Yengkhom Nungsiton English Amaga Chamapan Marputara Tareta Dribugargi Assam Medical College Tagi MBBS Aduga English Ingini Mangada Guwahati Medical College Tagi Forensic Medicine da MD degree Loshin Kibane. Haukiba Yumsa Kaisan Numit Sri Sri Govinda Jior Akra Committee Malugram Silchar Amadi Awang Jila Lepak Chokhatlup Silchar Anina Puna Sinduna Rashri Bhagya Chandragi Chaniga Marfum Doisuba Mapokumon Thoram Sri Sri Govinda Jior Akra Malugram da Pangthoke. Lupki Piral Chinkalaba Matung Mipamapu Laistrom Manglembana Mira Chokatuna Thoram Hogdoke. Govindaji Nupi Pala Marupna Seiho Laishun Ishai Saklaba Matung Rajshri Maharaj ki Saktamda Leishu Katki. Dr. Usarani Sarma Saikhum Komlakanta President Manipuri Development Society Silchar Y. Profulo President Manipuri Society Parisad Silchar Branch Chingba Mioishingna Daisa Famki. Rajji Bhaiga Chandragi Punsi Amadi Thogdangi Matangda Magi Magi Wafam Singh Phongduknaki. Nungthilgi Matamda Guru Kirtanamasu Pangthoki. Union Home Minister Amit Saha Manipur Thunglakre. Asumna Home Minister gi Manipur Khongchira Sigi Yenglaga Numit Nini Leblurabagi Matung Ngarang Nungthildagi Hanagumna Singju Festival Hangdokibaga Loinana State Level Song Competition su Pangthokre. Masagi Chahi Kuntra Mangagi Makhada Leiba Nupa Macha Nupi Macha Kun Mangaromna Ishaigi Changdumnaba Sida Saruk Yaki. Tharomasida Max ki Director Dr. S. Ibungo Chobana Athuiba Mithung Haingang Gram Panchayat ki Pradhan Suwariba Festival Asigi Advisory Board Member Konjengbam Jayantana Thoromapuoina Saruk Yaki.
Film Manipurgi Secretary Kangzam Ranil Chandra, Army Captain Potharaba Paunam Kellen Amadi, International Awardee Dr. Nirmala Rajkumarina, Akanaba Mithung Singoina, Saruk Yaki. Ngarangdagi amuk hauduna lagliba January 13 fauba makatana festival asi chathakigani haina convener Rakesh Naurimna phongdorakli. Union Home Minister Amit Sahana Manipurda laying manung asida STDCM na mitaibu STD manga mari lainana Amit Sahagi puning chingsinbiu haibagi memorandum ama pishinba ngamnanabagi Chief Secretary da appointment ama lobinaba haizaki adubu official schedule yamna makungbadagi appointment piraktabagi phibam lakani khangalakpadagi Chief Secretary ki khuthangda Home Minister da memorandum ama submit tawkhre haina General Secretary K Vogendra Jina thadorokpa chirol amana phongdorakli. Human Resource Development na sponsor tawba Public Library mayang Imphal na sinduna hokiba December 13 da Bharatiya Dalit Sahitya Academy ne piba Ambedkar National Amadi Ambedkar National Fellowship phanglakraba awardee sing Manipur Press Club Imphal gi auditorium da taramna okre. Thoromaduda Imphal West Jilla Parishad ki Adhyaksha L Bobby Devi na Chief Guest, Founder President Imakul Dr. Rajkumar Gunachandrana President, Director JN Dance Academy Vilas Pukrambam, Changangai JP Member Sinam Marjit, Thinunglai JP Member Oinam Jai Chandra, Fubala Gram Panchayat ki Pradhan N Ranjit Amadi Aibagi Ipaki Secretary MA Hasimna Mathangsitna Guest of Honor Sing Oiki. Taramna Okraba Singh Adudi Dr. N Sanatomba, Dr. K Bimol, Dr. Hidam Dolen, Dr. R.K. Nirmala, S. Kanhai, S. Samsung, Rita Thokchom, Pramodini Thongnauzam, K.H. Aneshwari, W. Hemavati, Yumnam Ningol Nayanlei, Amadi Malaya, Moirang Themni. Taramna Upagi Warol, Ajit Kumar Sarmana Piki, Aduga Thormasi, Kaithilakpam Margaretna, Anchor Oiduna Pangthoki. Ziribamgi Higher Secondary School Hall da Milal Kanglei Pakna Loba Mayeki Diploma Course Ahanba Madi Anishuba Thaki Chahigi Aroiba Changing Ngasidagi Pangthoklagani Haina Secretary General Milal Jiri Masaloishangna Press da Thadorokpa Chirol Amana Kanghalakli. Lebagasigi Union Minister Oiramba Kashmir Dagi Gulam Nabi Azad na Luchingba Nauna Semkiba Anuba Party Democratic Progressive Azad Party gi Senior Luchingba Kaya Ngarang Congress da Amuk Hanjilakre. Congress dagi resign togduna Azad pu sagut krabamatung Amuk Congress da Halakrabasingi Manungda Jammu Kashmir gi Deputy CM Oiramba Tara Chan Hanagi Minister Pirzada Muhammad Said Manohar Lal Amadi Balwan Singh Yauri. Odisha ki CM Navin Patnaik na Rourkelada State of the Art Hockey Stadium ama sangakre. Stadium asina Indian Hockey bu malemgi awang bathakta pukatpada achoba thaudang ama logani haina CM na phongdoki. Stadium galoina na Hockey World Cup Village amasu CM na sangakhe. Harba village asida lakadoriba Hockey World Cup ki team sing lehengani haire. Nagaw Sahar gi Bara Bazar gi Mapuroiba Kainakrabi Nupiyama Pakistan gi Kuwait gi Central Jail da Faduk Oina Leiba Takre. Nupiasi gi Maming Wahida Begum alias Maina Kawi. Nupiasi Assam gi Nagaw Sahar gi Bara Bazar gi Muhammad Mahosin Khan Koba Miyoi Amaga Luhongki. Mapuroiba Leikidraba Matung Nupiasina Nagaw Sahar gi Mayolda Lupa Crore Amaga Lak Humpugi Maral Matum Mapuroiba gi Saruk Oina Pangki. Tungda Nupiasi Afghanistan gi Selim Khan Koba Miyoi Amaga Mari Leina Duna Chahi Amamakai Punna Leiminaraki. Wahid ki Machanupa Masu Pangki. Hokiba November Amada Bara Bazar gi Lam Amadi Achoba Building Ama Miyoi Amada Yonthok Lamlaga Selim Khan Galoina Afghanistan da Chatpada Pakistan Army gi Makutta Makoi Taki Amadi Makoi gi Pikliba Machanupa Amasu Yauki. Makoi gi Makutta Chechang Amata Leitabadagi Makoi Ahumak Pakistan gi jail da leiba take. Mathang honabadagi mamai thangda Wahedagi mamana Delhi High Court ki mating logduna machanupibu Pakistan jail dagi thadok hanaba kanna honari. Leibagani gi security amadi intelligence ki wafam lakpa maramna hektamak irai lainadi purakpadi yaroi dauri.
तसेंगनदी इंडियन एम्बेसीदगी फोन लाकपदगी मांगख्रे हाइना लैरुरबी मचानुपी पाकिस्तान की जेल द लैरे हैबसी ममाना कोना थंगदा खंगलखिबने हौखिबा नवंबर 15दगी मखोय अहुमसी पाकिस्तान की जेल द लैरखिबने ngasi Delhi High Court ta masiga mari lenana hearing ama chatharagani haina nupi asigi mamana phongdorakhi China ki hospital sing the covid na ba singi masing hengalakpadagi phamung konadaduna hospital gi leimai da fawba anaba sing laikanaba ventilator panbagi yamnamak yenghaidaba mami kaya phongna malemgi mitmangda uba fanglakli Anabasing hospital da ming chananabagi queue da sangna lepa ure. Nongmuda COVID na lising mapan sibagi pau lakli. Sar kharadadi chada nipu hena COVID ki kubam nung da taresu hairi. Maragasida European Union na transparent COVID data ama piraknaba China da kanna taksilakre. Republican leader Kevin McCarthy na speaker oinanabagi thorangda Heartline Party leader singi michang khomba ngamdabadagi US House of Representative da deadlock ngasi su chathari Civil war matamgi mamangdagi horga US lenga ki asigumba paralysis amukta fawba ukidre voting gi humni subanumita su McCarthy bu khananaba tarama thoirak honanabagi khongjang McCarthy masagi party gi right winger group amana thingduna thamke UK da ngasi fawbagi oina inglisingani kuni thoina khwaidagi saba warm oiba chahi habadu oikhre haukiba tha tarani thoigi minimum temperature 10.0 degree celsius yauki inglisingmaga chanipan marfu mari dagi horaga masina khwaidagi wangba temperature ni so haire panba yai UK khakta natana France ki su inglisingani kuni thoida average temperature degree celsius 10 gi mathak kaduna inglisingama chamapan gi matungda khwaidagi saba chahi inglisingani kuni thoina oikhi hairi aroibada ngasigi tentakpa maroiba pau khara Golpara Sainik School da chatuna CM Himanta Biswa Sarma amadi Army Officer Rana Pratap Kolitana Mahiroi Shinga unakre CM na Mahiroi Shinga wari sanabagi video live thadokhe Ningsing ba thok traba matamdagi chatnaraklaba Asmis singi kumai bihu amadi urukagi matam yokshilakpaga loinana Guwahati da thongnau yawba bihugi mezi online da phangba hore hawjik phawda mezi lising kunthani phu yum da yohanba ngamle haire online da demand pirakpaga mezi yum da thinanabagi thorang pumba loire so haire Assam Cricket Association na Guwahati da yumbu oiduna sanagadoriba India amadi Sri Lanka ODI gidamak offline ticket Guwahati gi Nehru Stadium da phanglagani lauthokre Islam dharma chatpa Muslim pakhmacha amana Congress luchingba Rahul Gandhi da Mahadeva gi mitam ama khudol tamkhre Ngarang wakchingi chaichat 15 panba irai numit malemgi apunba maitai lining loop ki luching purel sayon ba khuman gi lamjing makhada lubasigi masalo isingama wariba hozai lanka gi thomi singna sinlangduna gauranagar khun phaida miyo 48 mukna maitai inat lining da hanjilakpagi thoram pangthokre BJP gi National President JP Nadana dargada chatuna thoni jakre Municipal Corporation of Delhi MCD gi meeting da yamnamak kanna aap amadi BJP gi marakta charangnaba thorakpadagi ngarang Delhi gi mayor amadi deputy mayor khanba mapung phana loisanba ngamkhidre ngasidi India si malemda ahum suba khwaidagi chawba auto market habadu oire India gi auto market na Japan gi auto market tagi hena mangjil thaba ngamlakli Luhonglabi machanupi oibi singna ex defense personnel singi macha singi damak piba dependent cards lobada athingba piba yaroi haina Karnataka High Court na high kre loinana nupa nupi gi michang sanga naiba Sainik Welfare Board ki guideline su High Court asina kakthat kre India da mapaleba ki university singi campus hangdokpa yabagi ayaba pinanaba UGC na draft norms kay masem kre Foreign University sing na tongan ba degree diploma amadi certificate program sing pangthok pangamnanabagi damak UGC regulations English singini kulhumdoi asi semkhibane Leikangla yamnamak laiba Rajasthan gi Bikaner da record oina temperature 0 degree Celsius ta hantarakre
ꯈꯥꯏꯅꯔꯕꯤ ꯃꯨꯁꯂꯤꯝ ꯅꯨꯄꯤ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛ ꯍꯟꯅ ꯂꯨꯍꯣꯡꯗꯕ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯃꯄꯨꯔꯣꯏꯕꯗꯒꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯦꯟꯇꯦꯅꯦꯟꯁ ꯐꯪꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯑꯦꯂꯥꯍꯥꯕꯥꯗ ꯍꯥꯏ ꯀꯣꯔꯠꯅ ꯍꯥꯏꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯑꯥꯕꯩ ꯁꯥꯎꯊ ꯁ꯭ꯋꯤꯗꯦꯟ ꯑꯐ꯭ꯔꯤꯀꯥꯗ UN ꯃꯤꯁꯟ ꯑꯣꯏꯅ ꯋꯨꯃꯟ ꯄꯤꯁꯀꯤꯄꯔꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯀꯟꯇꯤꯟꯖꯦꯟ ꯑꯃ ꯊꯝꯈ꯭ꯔꯦ꯫ ꯌꯨꯅꯤꯁꯐꯥ ꯇꯤꯝ ꯑꯁꯤꯅ UN ꯐ꯭ꯂꯦꯒꯀꯤ ꯃꯈꯥꯗ ꯌꯥꯝꯅꯃꯛ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯗ ꯔꯤꯂꯤꯐ ꯄꯤꯒꯗꯧꯔꯤ꯫ USꯅ ꯀ꯭ꯌꯨꯕꯥꯟ, ꯅꯤꯀꯥꯔꯣꯒꯨꯋꯥꯟ ꯑꯃꯗꯤ ꯍꯥꯏꯇꯤꯌꯟꯁꯤꯡ ꯆꯪꯂꯛꯄꯗ ꯕꯣꯔꯗꯔꯗ ꯊꯤꯡꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯇꯨꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯄꯗꯒꯤ ꯉꯝꯈꯩꯗ ꯑꯊꯤꯡꯕ ꯑꯁꯤ ꯊꯝꯂꯛꯈꯤꯕꯅꯤ꯫ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯁꯤꯠꯄꯗꯒꯤ 2 ꯁꯤꯈ꯭ꯔꯦ, ꯏꯁꯤꯡ ꯍꯥꯖꯤꯜꯂꯛꯇꯨꯅ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄꯒꯤ ꯑꯀꯤꯕ ꯂꯩꯔꯛꯂꯤ꯫ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯄꯨꯡ 53ꯀꯤ ꯁꯤꯖꯐꯤꯌꯔ ꯂꯥꯎꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯦꯂꯦꯟꯁꯀꯤꯅꯗꯤ ꯁꯤꯖꯐꯤꯌꯔ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯔꯁꯤꯌꯥꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯅ ꯂꯥꯟꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯂꯤꯕꯁꯤ ꯊꯤꯡꯅꯅꯕꯒꯤ ꯁꯔꯧꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯣꯊꯣꯔꯤꯇꯤꯌꯟ ꯔꯤꯖꯤꯝꯁꯤꯡꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯊꯤꯡꯅꯅꯕ ꯖꯄꯥꯟꯅ ꯑꯅꯧꯕ ꯋꯥꯔꯜꯗ ꯑꯣꯔꯗꯔ ꯑꯃ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯛꯂꯤ꯫ ꯏꯟꯗꯤꯌꯟ ꯁꯥꯎꯊ ꯃꯨꯚꯤ RRRꯒꯤ ꯇꯤꯀꯦꯠ ꯄꯨꯝꯕ USꯀꯤ ꯊꯤꯌꯦꯇꯔ ꯑꯃꯗ ꯁꯦꯀꯦꯟꯗ 39ꯒꯤ ꯃꯅꯨꯡꯗ ꯌꯣꯟꯕꯒꯤ ꯔꯦꯀꯣꯔꯗ ꯊꯝꯈ꯭ꯔꯦ꯫ ꯑꯃꯗꯤ ꯁꯥꯎꯊ ꯀꯦꯔꯣꯂꯤꯅꯥꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯆꯌꯣꯜ 6ꯀꯤ ꯃꯅꯨꯡꯗ ꯑꯉꯥꯡ ꯌꯩꯊꯕ ꯑꯦꯕꯣꯔꯁꯟ ꯇꯧꯕ ꯕꯦꯟ ꯇꯧꯕꯒꯤ ꯂꯣ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯀꯟꯖꯔቬꯇꯤꯚ ꯁꯥꯎꯗꯔꯟ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯦꯕꯣꯔꯁꯟ ꯇꯧꯕ ꯌꯥꯗꯕꯁꯤꯡꯗ ꯑꯆꯧꯕ ꯅꯤꯡꯕ ꯀꯥꯏꯕ ꯑꯃ ꯍꯥꯏꯕꯗꯨ ꯃꯁꯤꯅ ꯑꯣꯏꯍꯜꯂꯛꯂꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯩꯇꯩꯂꯣꯟꯒꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫